ꯌꯨꯝꯕꯥꯟ ꯃꯔꯤꯗ ꯑꯀꯥꯏꯕ ꯂꯥꯛꯍꯟꯗꯅꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯪꯖꯤꯟꯕ ꯌꯥꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯧꯁꯤꯡꯒꯤ ꯄꯨꯀꯩ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯩ ꯃꯅꯥꯎ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯔꯤ ꯊꯝꯗꯨꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯅꯕ ꯍꯣꯠꯅꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯍꯩꯒꯤ ꯑꯣꯏꯕ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯔꯤꯉꯩꯗ ꯁꯥꯎꯅꯕ ꯍꯥꯏꯕꯁꯤꯅ ꯇꯣꯉꯥꯜꯂꯤ, ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯁꯥꯎꯅꯔꯛꯄ ꯑꯁꯤꯅ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ꯫ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯁꯥꯎꯅꯔꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯑꯃꯅ ꯑꯃꯗ ꯑꯁꯦꯡꯕ ꯋꯥꯐꯝ ꯍꯥꯏꯗꯣꯛꯇꯕ, ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯃꯗꯨꯅ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯔꯥꯟꯕ ꯊꯥꯖꯕ ꯑꯃꯗ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨꯕꯨ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯋꯥꯍꯩꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯥꯟꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯅꯔꯛꯄ ꯑꯁꯤ ꯄꯟꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯃꯅ ꯑꯃꯗ ꯄꯤꯐꯝ ꯊꯣꯛꯄ ꯃꯇꯝ ꯆꯥꯡ ꯅꯥꯏꯅ ꯍꯥꯏꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯄꯤꯔꯛꯇꯕ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯝ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯄꯜ ꯑꯃ ꯊꯣꯔꯛꯇꯨꯅ ꯈꯥꯏꯕꯨꯡ ꯇꯥꯅ ꯍꯜꯂꯛꯄ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯍꯜꯂꯤ꯫ ꯑꯃꯅ ꯑꯃꯗ ꯊꯥꯖꯕ ꯋꯥꯠꯂꯕꯁꯨ ꯁꯥꯎꯅꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯔꯝ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯑꯐꯕ ꯃꯔꯤ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ꯫ ꯃꯇꯝ ꯑꯃꯗ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯅꯀꯜ ꯅꯥꯃꯇꯩꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯉꯥꯛꯇ ꯐꯣꯡꯗꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯂꯩꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯃꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯐꯝ ꯀꯔꯝꯅ ꯐꯣꯡꯗꯣꯛꯅꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯣꯟꯊꯔꯛꯂꯕ ꯃꯔꯤ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯂꯩꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯗ ꯈꯣꯡꯗꯥꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯂꯩꯔꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯐꯕ ꯃꯔꯤ ꯃꯇꯧ ꯀꯔꯝꯅ ꯊꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯗꯨꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯄꯤꯛꯂꯕꯁꯨ ꯆꯥꯎꯔꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯅ ꯏꯃꯨꯡꯗ ꯀꯥ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯗꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯊꯥꯒꯠꯄ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯊꯝꯒꯗꯕꯅꯤ꯫ ꯑꯃꯅ ꯇꯧꯕ ꯑꯐꯕ ꯊꯕꯛꯁꯤꯡꯗ ꯑꯁꯣꯏꯕ ꯊꯤꯕꯒꯤ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯑꯣꯏꯔꯕꯗꯤ ꯑꯃꯅ ꯑꯃꯕꯨ ꯊꯥꯒꯠꯄ ꯑꯃꯗꯤ ꯁꯤꯡꯊꯥꯅꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯐꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯃ ꯊꯝꯕ ꯉꯝꯒꯅꯤ꯫ ꯑꯃꯅ ꯑꯃꯒꯤ ꯑꯁꯣꯏꯕ ꯊꯤꯕ ꯍꯧꯔꯨꯔꯕꯗꯤ ꯌꯦꯡꯊꯤꯅꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯄꯣꯛꯂꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯉꯥꯡꯅꯕꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯃꯑꯣꯡꯗ ꯃꯇꯧ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯒꯗꯕꯅꯤ꯫ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯤꯔꯝ ꯀꯌꯥꯗ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕ ꯌꯥꯎꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯥꯔꯠꯅꯔꯅ ꯀꯔꯤ ꯈꯟꯈꯤꯗꯒꯦ ꯍꯥꯏꯅ ꯈꯟꯊꯗꯅ ꯋꯥ ꯉꯥꯡꯂꯨꯕ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯥꯎꯒꯠꯂꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤ ꯂꯥꯛꯄꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯃꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯒꯤ ꯄꯥꯔꯠꯅꯔꯗ ꯈꯪꯍꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯃꯤ ꯑꯃꯒꯤ ꯑꯄꯥꯝꯕ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯔꯠꯅꯔꯒꯤ ꯑꯁꯣꯟꯕ ꯃꯐꯝ ꯊꯤꯔꯒ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯑꯩ ꯏꯁꯥꯕꯨ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ꯫ ꯃꯁꯤꯅ ꯊꯥꯖꯅꯕꯒꯤ ꯆꯥꯡ ꯍꯟꯊꯍꯜꯂꯛꯀꯅꯤ ꯑꯃꯗꯤ ꯊꯃꯣꯏꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯄꯥꯡꯂꯛꯄꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯔꯤꯁꯨꯕꯗ, ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕ ꯃꯇꯝꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯕꯒ ꯂꯣꯏꯅꯅ ꯃꯇꯨꯡꯗ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯑꯁꯤ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯊꯥꯖꯕ ꯇꯣꯏꯅ ꯃꯥꯡꯁꯤꯜꯂꯛꯂꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯐꯕ ꯃꯔꯤ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯥꯔꯇꯤꯀꯜ ꯑꯁꯤ ꯔꯤꯂꯥꯏꯕꯜ ꯁꯣꯔꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯐꯣꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯤꯡꯒꯤ ꯄꯥꯎꯇꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯂꯧꯁꯤꯡꯒꯤ ꯄꯨꯀꯩ꯫ ꯂꯦꯕꯥꯅꯟꯗ ꯏꯖꯔꯦꯜꯒꯤ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 38 ꯁꯤꯈ꯭ꯔꯦ꯫ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤ꯫ ꯍꯦꯖꯕꯣꯂꯥꯅ ꯏꯖꯔꯦꯜꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯦꯕꯥꯅꯟꯗ ꯏꯖꯔꯦꯜꯅ ꯆꯠꯊꯕ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 38 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯦꯕꯥꯅꯟꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯦꯝꯄꯦꯟ ꯑꯃ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯍꯦꯖꯕꯣꯂꯥꯒꯤ ꯑꯦꯇꯦꯛ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯗꯨꯅ ꯏꯖꯔꯦꯜꯅ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛꯁꯤꯡꯅ ꯃꯤꯗꯜ ꯏꯁꯇ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯜꯂꯤ꯫ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏꯈꯤ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯑꯗꯨꯗ ꯃꯤꯑꯣꯏ 194ꯁꯨ ꯁꯣꯛꯈꯤ꯫ ꯁꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 ꯈꯥ ꯊꯪꯕ ꯂꯦꯕꯥꯅꯟꯗ ꯑꯣꯏꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯨꯋꯦꯠꯇ ꯑꯦꯇꯦꯛ ꯀꯟꯅ ꯆꯠꯊꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯑꯃꯦꯔꯤꯀꯟꯁꯤꯡ ꯌꯨꯝꯗꯒꯤ ꯊꯣꯛꯇꯅꯕ ꯑꯊꯨꯕ ꯋꯥꯔꯅꯤꯡ ꯑꯃ ꯌꯨꯑꯦꯁꯅ ꯏꯁꯨ ꯇꯧꯈꯤ꯫
embassy da lakanu haina US na akopa marul sing pandana phongdokhi sohari Maharashtra explosive factory da thokiba pokhai bagi thodok da sikiba taraga mapan sori asiba ksang ama makata na phangbaga loinana asokpa amana laikatna bangamdana sikibagi matung Maharashtra gi Nagpur district da leiba explosive ki factory ama da thokiba pokhai bagi thodok da sikiba mi gi masing taraga mapan sori haina police na phongdokre asokpa worker kungo humdoi Nagpur gi tuan hospital sing la yengli haina su phongdokre hari pokhai bagi thodo du Nagpur district ki Katol Tahsil ki manung sanba Rolgaon da leiba SBL Energy Limited ki factory thoki bani factory edu mining amasum industry ki thabak sijinana ba explosive sing sabe ki thabak tawbani police official phongdoki bagi matung inadi pokhai bagi thawdo du soki bo worker ama lekana bangamdana su sikre hari masigi mathakta ati akai sing ki marak ti asibak sang ama makhata na phangbaga loinana SBL Energy Limited ki factory da thokiba pokhai bagi thawdo du sikiba mi ki masing taraga mapan sure haina man phongdokli mangna ki laikhidraba mi ayamba masak khang mangambagi wangmada maina sakraba maramoiduna makhoi gi masak khangdoknabagi DNA test tawbagi thabak sathari hensu paus ta makhata na report tawri haujik su asop worker kun humdoi Nagpur gi tuan ba hospital singda layengli hensu phongdokladuna official singduna haki haujik asokpa kayamuki fibam lun lairi marak sida Nagpur gi guardian minister Chandrasekhar Bawan Kole na siya lauduna angan thaki mipam ama pangthoki baga loinana nahan gi thawdo adugi matang kupna khanakre mipam adura tuan department sing senior official sing local MLA sing amasum atailu sing ba sing sarugyaki amaromda thokriba thawdok pokhai bagi thawdo aduga madi ledana police na SBL Energy Limited ki director mapan faren su paus da report tawri police officials sing haki pokhai bigi thawdo aduga mari lenana Kalmeshwar police na Bharatiya Naya Sanitya gi makhada SBL Energy Limited ki director amasum shareholder kunga mathugi mathuk case ama lokhale hairiba sigi manungda hausik phawbada makoina company sigi director mapan phare haina makoina phongdokli haina su paus makhatari panmaya abdi pokhai bigi thawdo adugi matangda mapung phan thigat bigi thapuk sathanaba minister Devendra Farnabisna makhatana sukhan kriyan su paus ta makhatana phongdorakli ten tak pe headline amo ga thamjagi Punna lak humdra ga humdogi Manipuri ba mawis taraga manga khulai thadokri sadisat ki Mahasamunda districta veteran lusingba Vikas yauna Punna lupa lak kun humdra ga humdogi sen ki Manipuri ba mawis taraga manga khulai thadokri haina police officials sing na phongdokri hari leibak sidagi nationalism muthatna ba Mars kunthra ga mathoigi deadline nakshilakpaga loinana sadis kat chatliba sei sigi oina hausu phawbada mawis sahumena khulai thadok rehni su paus na makhata na report tawri